Border town Moreh da July tha asida Meeoi taramanga dengue positive oiduna chahi asigi hauzik fawda Meeoi kuntra taret positive oire amasung amana Leikhidre State Health Department ge meeting makhada District Malaria Officer Dr. Manibushanna luchingduna amadi Moreh gi Sub District Hospital Malaria Department ki officials yauna staff singna Border town Moreh gi ward number 1 dagi hauduna ward number 9 gi akoibada anirak suba oina dengue awareness pangthokpaga loinana smoke fogging kapthokre Panba yabadi chatliba chahi asigi June thagi tang taranithoi amadi tarahumdoi gi lonaba hingda Moreh subdivision gi manung channa leiba ti Tonglang village dagi chahi mapan mukta ngairibe angang ama dengue positive oibadagi Rims Hospital da Leikhidraba matung Rims ki VRDL gi team amasung Thengnakhre district ki district malaria officer AMO amadi atai staff yauna haukiba June gi tang kunmari dagi fogging kapa amadi surveillance ki thabak kanna chathaduna lakhibani DMO Thengnakhre Dr. Manibushanna Fongdorakpada T Tonglang Kundagi Angang ama Denguna Leikhidraba matung State Health Department ki officials amadi National Vector-borne Diseases Control Program ki official singa punna kupna yengsilli Praja singna nongju thaga oibana yariba makai kangna chikhandanaba amadi ibung manung kairoi lekaida luna nana thambaga loinana cheksin thorang lokhat piu haina Fongdorakhe Meeoi Council Moreh gi President Mayang Lambam Thoiba Singna Malaria Department ki officials amadi staff singna Moreh gi akoibada kangna thokhanba laina dagi ngapthoknanaba awareness pangthokpaga loinana Moreh pumbada fogging kapthokpiduna kangdagi thoklakadaba laina singdagi matam chana cheksin thorang lokhat pibabu apenba Fongdokhe Moreh gi praja singnasu department khak ngaidana isagi kairoi likaida luna nana thambaga loinana yariba makai kangna chikhandanaba honabiu haikhe Kang gi laina sidigi karamaina ngak thokani habse ekoi awareness kaya tawgrabani ekoi khangna tawdabagum tawribase amase ana layeng gi thakti yorokanda section bagi thorang tawbase masi phatte aduna ekoina kang gi laina sidigi karamaina ekoi lapthok kadoge haiba taragadi ekoi awareness kaya ju phangabani ekoi yum nakanda lairiba aduga maning maya da lairiba ising tungdal lairiba kaya se ekoi masi haidoktuna amadi mari lainaba Hoking kapthokpa amadi ising du tunghan da nanabagi phai hona si haibasi kaya raksu